ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯂꯥꯛꯂꯤ꯫ ꯈ꯭ꯋꯥꯏꯉꯝꯕ ꯀꯩꯐꯥꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩ꯫ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯩ꯫ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯛꯂꯛꯏ꯫ ꯈ꯭ꯋꯥꯏꯉꯝꯕꯅ, "ꯗꯣꯛꯇꯔ, ꯏꯆꯥꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯒꯗꯕꯗꯩꯗꯤ ꯀꯜꯍꯧꯔꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯗꯣꯛꯇꯔ?" ꯀꯩꯐꯥꯅ ꯍꯪꯉꯛꯄꯅꯤ꯫ ꯗꯣꯛꯇꯔꯗꯨ ꯈ꯭ꯋꯥꯏꯉꯝꯕꯗ ꯑꯃꯨꯛ ꯀꯩꯐꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯗꯨꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ. We are very sorry." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯃꯥꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯉꯝꯕ ꯁꯥꯎꯅ, "ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯏꯉꯛ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯂꯨꯕ, ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯕ. ꯉꯁꯤꯗꯒꯤ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯗ꯭ꯔꯕꯅꯤ. ꯃꯃꯥ, ꯆꯠꯁꯤꯜꯂꯛꯎ." "ꯃꯈꯣꯏ ꯕꯕꯥ, ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ. ꯏꯕꯦꯝꯃꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯈꯤꯁꯤ." ꯈ꯭ꯋꯥꯏꯉꯝꯕ ꯀꯩꯐꯥꯗ ꯁꯥꯎꯅ ꯌꯦꯡꯉꯛꯏ꯫ ꯀꯩꯐꯥꯁꯨ ꯋꯥꯗꯨꯗ ꯏꯉꯛ ꯉꯛꯂꯕꯅꯤ꯫ ꯀꯔꯝꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯍꯥꯏꯅ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯛꯂꯤꯕꯤ ꯅꯨꯄꯤꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯣꯏꯔꯝꯃꯗ꯭ꯔꯥ ꯍꯥꯏꯅ꯫ ꯍꯣꯏ, ꯄꯨꯝꯅꯃꯛ ꯑꯣꯏꯔꯝꯃꯁꯅꯨ, ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯏꯖꯠ ꯌꯥꯎꯗꯕꯤ, ꯑꯣꯛꯇꯕꯤ ꯑꯣꯏꯅ ꯎꯍꯟꯗꯅꯕ ꯍꯥꯟꯅ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯀꯩꯐꯥ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯌꯥꯡꯒꯣꯏ ꯁꯅꯥꯁꯤ ꯂꯤꯒꯦꯂꯤ ꯑꯩꯒꯤ ꯋꯥꯏꯐ ꯑꯣꯏꯔꯦ." ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯃꯥꯅ, "ꯍꯥꯏꯕꯗꯤ ꯅꯕꯥꯅꯤ ꯀꯣꯔꯠ ꯃꯦꯔꯦꯖ?" "ꯍꯣꯏ." "ꯑꯉꯥꯡꯁꯤ?" ꯀꯩꯐꯥ ꯈꯨꯝꯗꯦ꯫ ꯈꯨꯝꯅꯕ ꯄꯥꯎꯈꯨꯝ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯉꯥꯟꯕꯒ ꯁꯅꯔꯦꯝꯕꯤꯒꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤ꯫ ꯁꯅꯔꯦꯝꯕꯤꯗꯤ ꯀꯩꯐꯥꯗ ꯋꯥꯔꯧꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯄꯨꯊꯣꯔꯛꯂꯒ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗ ꯑꯃꯗ ꯊꯝꯈꯤ꯫ ꯈ꯭ꯋꯥꯏꯉꯝꯕ ꯍꯣꯏꯁꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯤ꯫ ꯉꯥꯟꯕꯁꯨ ꯈꯪꯗꯕꯅꯤꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯁꯨ ꯂꯩꯖꯗꯕꯗꯧꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯎꯁꯤꯠꯇꯕꯅꯤ. ꯑꯩꯅ ꯃꯤꯗꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯤ." ꯁꯅꯔꯦꯝꯕꯤ ꯀꯩꯐꯥꯗ, "ꯅꯪꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯍꯧꯗꯕ꯭ꯔꯥ? ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯑꯒ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯒꯅꯤ. ꯀꯔꯣꯝꯗꯒꯤꯅꯣ ꯃꯂꯌꯥꯗꯨ ꯏꯇꯨꯡꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯊꯥꯡꯅ ꯊꯤꯜꯂꯛꯀꯦ ꯇꯧꯕꯗ ꯁꯅꯥꯗ ꯑꯣꯏꯅ." ꯁꯅꯔꯦꯝꯕꯤ ꯃꯃꯥꯏ ꯅꯣꯟꯊꯔꯞ ꯇꯧꯔꯒ, "ꯑꯉꯥꯡꯗꯨ ꯅꯪꯒꯤꯅꯤ ꯀꯩꯐꯥ. ꯑꯩ ꯃꯥꯕꯨ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯣꯏ ꯁꯅꯔꯦꯝꯕꯤ, ꯑꯗꯨꯕꯨ ꯑꯣꯏꯗꯕꯗꯤ ꯉꯥꯡꯒꯅꯨ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯅꯪꯉꯣꯟꯗ ꯃꯥꯅ ꯍꯥꯏꯗꯣꯛꯇꯕꯒꯤ ꯃꯔꯝꯁꯨ ꯆꯥꯎꯅ ꯂꯩ. ꯃꯇꯝꯗꯨꯗ ꯅꯪꯅ ꯎꯠꯈꯤꯕ ꯅꯋꯣꯡꯅ ꯇꯧꯗꯨꯅ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ. ꯉꯔꯥꯡꯗꯣ ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯗꯨꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯃꯥꯡꯗꯅꯤ." ꯉꯥꯟꯕꯅ, "ꯅꯪꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ? ꯅꯪꯁꯨ ꯌꯥꯎꯅ ꯋꯥ ꯂꯣꯠꯂꯤꯗꯣ." "ꯂꯣꯠꯄ ꯇꯥꯕꯅꯤ. ꯇꯥꯃꯣꯗ ꯀꯔꯝꯅ ꯍꯥꯏꯗꯣꯏꯅꯣ?" ꯀꯩꯐꯥꯅ, "ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯧꯅ ꯊꯥꯖꯔꯝꯗꯕꯀꯣ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯑꯀꯥꯟꯗ ꯋꯥꯔꯤ ꯁꯥꯕ ꯇꯥꯕꯅꯤ." ꯁꯅꯔꯦꯝꯕꯤꯅ, "ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯕ ꯊꯣꯛꯂꯕꯁꯨ ꯑꯩꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯏꯟꯊꯣꯛꯂꯒ ꯊꯝꯃꯣꯏ. ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯍꯜꯂꯛꯄꯁꯦ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯅꯋꯣꯡꯅ ꯇꯧꯅꯅꯤ." ꯀꯩꯐꯥ ꯁꯅꯔꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯎꯄꯨꯅ ꯆꯤꯡꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤ꯫ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯑꯄꯤꯛꯄ ꯖ꯭ꯋꯦꯂꯔꯤ ꯕꯣꯛꯁ ꯑꯃ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯏꯌꯔꯔꯤꯡꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯝ ꯑꯗꯨ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯎꯄꯨꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯂꯤ, ꯑꯗꯨꯒ ꯍꯣꯇꯦꯜꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯣꯇꯦꯜꯗꯨꯒꯤ ꯔꯤꯁꯦꯞꯁꯅꯤꯁꯁꯤꯡꯗ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯐꯣꯇꯣ ꯎꯠꯂꯒ ꯍꯪꯕꯗ ꯃꯈꯣꯏꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯈꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯐꯥꯗꯨ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯨꯡꯗꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, "ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣ." ꯀꯩꯐꯥ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯛꯏ꯫ "ꯅꯪꯅ ꯍꯪꯉꯤꯕ ꯅꯨꯄꯤꯗꯨ ꯑꯩ ꯎꯍꯧꯏ." ꯀꯩꯐꯥꯅ, "ꯑꯁꯦꯡꯕꯒꯤ ꯎꯗꯤ ꯎꯍꯧꯏꯀꯣ?" "ꯅꯨꯃꯤꯗꯥꯡꯗꯨꯗ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯃ ꯇꯧꯏ. ꯄꯥꯔꯇꯤ ꯑꯗꯨꯗꯁꯨ ꯑꯩꯅ ꯅꯨꯄꯤꯁꯤ ꯎꯏ. ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯔꯨꯝ ꯅꯝꯕꯔ 44-45, ꯆꯞ ꯆꯥꯕꯗꯤ ꯀꯥꯎꯔꯦ, ꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤ. ꯃꯥꯅꯗꯤ ꯑꯩ ꯂꯩꯕ ꯎꯔꯝꯗꯕ ꯌꯥꯏ, ꯑꯩꯅꯗꯤ ꯎꯍꯧꯏ." ꯀꯩꯐꯥ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯇꯕꯤ, ꯃꯌꯨꯝꯗꯁꯨ ꯍꯟꯗꯕꯤ ꯕꯥꯔ ꯑꯃꯗ ꯂꯥꯛꯂꯒ
ꯐꯝꯃꯒ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯂꯩ꯫ ꯂꯣꯠꯂꯒ ꯂꯩꯕ ꯃꯐꯝꯗꯨꯗ ꯃꯂꯩꯌꯥꯗꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩ꯫ ꯑꯩꯒꯤ ꯏꯃꯨꯡꯕꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯅꯈꯣꯏꯅ ꯍꯔꯥꯎꯅ ꯂꯩꯕꯗꯤ ꯀꯔꯥꯏꯗꯒꯤ ꯌꯥꯒꯅꯤ? ꯍꯥꯠꯀꯅꯤ, ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯃꯦꯗꯝ, ꯃꯂꯩꯌꯥꯗ ꯄꯥꯎ ꯄꯤꯔꯛꯄ ꯅꯨꯄꯥꯗꯨꯅꯤ ꯃꯂꯩꯌꯥꯅ꯫ ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯂꯩ? ꯁꯤꯍꯧꯔꯕ ꯅꯠꯇ꯭ꯔ ꯅꯨꯄꯤꯗꯣ? ꯁꯤꯍꯧꯔꯦꯀꯣ, ꯑꯩ ꯄꯦꯜꯂꯦ, ꯑꯩꯅ ꯅꯤꯡꯕ ꯑꯃꯗꯤ ꯊꯨꯡꯂꯦ꯫ ꯃꯦꯗꯝ, ꯃꯂꯩꯌꯥ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯂꯒ ꯀꯩꯒꯤꯅꯣ ꯏꯇꯨꯛ ꯇꯨꯛꯊꯔꯤꯕꯗꯤ? ꯅꯨꯄꯤꯗꯨ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ, ꯑꯗꯨꯕꯨ ꯀꯔꯤ? ꯑꯉꯥꯡꯗꯨꯗꯤ ꯀꯥꯏꯈ꯭ꯔꯦ꯫ ꯑꯉꯥꯡ ꯍꯥꯏꯕ? ꯃꯂꯩꯌꯥ ꯎꯁꯤꯠꯇꯅ ꯅꯣꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯩꯐꯥꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯔꯦꯝꯕꯤ ꯆꯪꯉꯛꯄꯗꯨꯗ ꯀꯩꯐꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯐꯝꯐꯝ ꯂꯩꯔꯤꯗꯨꯗ ꯐꯝꯃꯒ ꯂꯩ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯉꯛꯄꯗꯨ ꯎꯕꯗ, ꯌꯥꯡꯒꯣꯏ ꯁꯅꯥ, ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯪꯕꯨ? ꯑꯩ ꯗꯣꯛꯇꯔ ꯀꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤꯗꯨ ꯗꯣꯛꯇꯔ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯀꯨꯏꯗꯦ ꯗꯣꯛꯇꯔ ꯅꯔꯁꯀ ꯂꯣꯏꯅꯔꯒ ꯆꯪꯉꯛꯏ꯫ ꯗꯣꯛꯇꯔꯗꯨꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯅꯔꯁꯇꯨꯗ ꯍꯥꯏꯔꯛꯏ, ꯗ꯭ꯔꯤꯞꯁꯦ ꯑꯃ ꯁꯤꯟꯅꯕ ꯇꯧ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯌꯥꯡꯒꯣꯏ ꯁꯅꯥ, ꯍꯛꯆꯥꯡ ꯀꯔꯥꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯁꯤꯀꯣ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯛꯏ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯔꯁꯇꯨꯁꯨ ꯗ꯭ꯔꯤꯞꯇꯨ ꯁꯤꯜꯂꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯞꯅ, ꯏꯆꯦ, ꯑꯉꯥꯡꯗꯨꯗꯤ? ꯌꯥꯡꯒꯣꯏ ꯁꯅꯥ, ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯀꯞꯄꯁꯨ ꯀꯞꯄꯝꯗꯦ, ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯩꯐꯥꯁꯨ ꯆꯪꯉꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯒ ꯃꯤꯠꯆꯥꯅꯕ ꯉꯝꯗꯦ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯐꯥ ꯑꯁꯥꯎꯕꯒꯤ ꯈꯣꯟꯊꯣꯛ ꯑꯃꯗ ꯍꯪꯉꯛꯏ, ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯅꯪꯅꯤ ꯅꯠꯇ꯭ꯔꯥ? ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯐꯝꯗꯨ ꯂꯣꯠꯂꯤꯕꯗꯤ? ꯅꯪ ꯅꯁꯥꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯈꯪꯗꯕꯤꯔꯥ? ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ, ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯣ? ꯈꯨꯝꯃꯣ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯒ ꯌꯦꯡꯉꯛꯏ꯫ ꯀꯩꯐꯥ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯃꯊꯥꯗ ꯁꯦꯖꯦꯠ ꯀꯣꯟꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯗꯨꯛ ꯊꯥꯖꯗ꯭ꯔꯤꯕ? ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯈꯪꯉꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯇꯧꯗꯨꯅ ꯅꯪꯉꯣꯟꯗ ꯆꯃꯝꯅꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯍꯟꯈꯤꯕꯅꯤ ꯍꯥꯏꯕ꯫ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ, ꯇꯨꯡꯗ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯂꯣꯠꯄ ꯌꯥꯔꯣꯏꯀꯣ, ꯇꯥꯕ꯭ꯔꯥ ꯁꯅꯥ? ꯑꯩꯅ ꯑꯄꯪꯕꯤ ꯑꯣꯏꯔꯕꯅꯦ ꯏꯆꯥꯗꯣ, ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯤꯀꯣ꯫ ꯀꯞꯀꯅꯨ, ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ, ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯍꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯉꯥꯟꯕꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯁꯅꯔꯦꯝꯕꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯉꯥꯟꯕꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯃꯐꯝꯗꯨꯗ ꯆꯠꯂꯤ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅ ꯃꯦꯘꯆꯟꯗ꯭ꯔꯕꯨ ꯊꯦꯝꯕꯗꯒꯤ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯕꯗ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯂꯟꯂꯩꯃꯒꯤ ꯃꯅꯦꯅ, ꯑꯩꯗꯤ ꯃꯤꯡꯒꯧꯁꯦ ꯇꯁꯦꯡꯅ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯈꯪꯗꯗꯅ ꯏꯆꯦ ꯑꯃꯨꯛ ꯀꯧ, ꯏꯅꯝꯃ ꯑꯃꯨꯛ ꯀꯧ ꯇꯧꯔꯒ ꯂꯩꯔꯦ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯅ, ꯀꯥꯏꯗꯦꯗ, ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧ, ꯏꯅꯝꯃ ꯑꯣꯏꯅ ꯁꯨꯝ ꯀꯧꯔꯒꯦ꯫ ꯅꯣꯡꯁꯥꯕꯒꯤ ꯃꯃꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯩꯈꯣꯏꯗꯤꯅꯦ ꯑꯋꯨꯟꯄꯣꯠꯀ ꯍꯥꯞꯄꯤꯔꯛꯀꯅꯨꯀꯣ, ꯏꯃꯧ ꯂꯧꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯏꯅꯝꯃ ꯍꯣꯏꯅ ꯇꯥꯛꯄꯤꯔꯤꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯥꯏꯀꯩ ꯑꯃꯗꯅ ꯅꯣꯡꯁꯥꯕꯒ ꯂꯟꯂꯩꯃꯒꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯟꯂꯩ, ꯀꯩ ꯍꯥꯏꯒꯦ ꯗꯣꯛꯇꯔ? ꯅꯪꯁꯤ ꯌꯥꯝ ꯄꯥꯝꯃꯨꯏꯕꯣ, ꯄꯥꯝꯃꯨꯃꯟꯗꯅ ꯏꯃꯤꯠꯁꯤꯅ ꯄꯦꯟꯅ ꯌꯦꯡꯕ ꯐꯥꯎ ꯉꯝꯗꯦ꯫ ꯑꯗꯣ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯅꯤꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯑꯊꯤꯕ ꯐꯖꯕ, ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯍꯟ ꯑꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯉꯁꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡꯒꯤ ꯈꯟꯗꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯖꯕꯗꯨꯗꯤ ꯄꯥꯡꯗꯕꯅꯤ꯫ ꯈꯨꯇꯨꯝꯁꯤꯡꯅ ꯄꯣꯛꯂꯛꯄ ꯑꯩꯈꯣꯏꯅꯤ, ꯄꯨꯟꯁꯤ ꯑꯁꯦ ꯁꯤꯡꯅꯒꯗꯕꯅꯤ꯫ ꯅꯁꯥ ꯅꯊꯟꯇꯒꯤ ꯋꯥꯈꯜꯅ ꯐꯥꯊꯖꯕ ꯉꯝꯃꯣꯏꯗꯕ ꯃꯤꯀꯨꯞꯇ
ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯕꯗ ꯀꯔꯤꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯑꯋꯥꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯂꯤꯌꯨ ꯑꯩ ꯇꯥꯒꯦ ꯑꯋꯥꯕꯁꯨ ꯈꯪꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯀꯞꯂꯦ ꯀꯞꯃꯤꯟꯅꯁꯤ ꯅꯣꯛꯂꯦ ꯅꯣꯛꯃꯤꯟꯅꯁꯤ ꯁꯥꯎꯔꯦ ꯁꯥꯎꯃꯤꯟꯅꯁꯤ ꯍꯩ ꯑꯈꯣꯟꯕꯩꯁꯤꯗꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯦꯗ ꯅꯪꯅ ꯁꯥꯎꯔꯦ ꯑꯩꯅ ꯊꯦꯝꯒꯦ ꯑꯩꯅ ꯁꯥꯎꯔꯦ ꯅꯪꯅ ꯊꯦꯝꯃꯛꯑꯣ ꯉꯁꯤ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯕꯒꯨꯝꯅ ꯈꯜꯂꯤ ꯑꯩꯁꯦ ꯅꯪꯒꯤ ꯃꯦꯗꯤꯁꯤꯟꯅꯤ ꯒꯨꯂꯤ ꯍꯥꯟꯅ ꯑꯣꯏꯕꯁꯤ ꯌꯥꯗ꯭ꯔꯒꯅ ꯏꯟꯖꯦꯛꯁꯟ ꯑꯃꯨꯛ ꯑꯣꯏꯔꯛꯀꯅꯤ ꯑꯩꯗꯤ ꯌꯥꯝ ꯍꯩꯕꯅꯤꯍꯦ ꯂꯂꯩ ꯃꯅꯣꯛ ꯊꯣꯔꯛꯏ ꯂꯣꯏꯖꯤꯡꯒ ꯂꯩꯁꯤꯂꯦꯝꯕꯤꯒꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯌꯧꯔꯤ ꯐ꯭ꯂꯦꯠꯇꯨꯗ ꯆꯪꯉꯛꯏ ꯂꯣꯏꯖꯤꯡ ꯌꯧꯔꯛꯄꯒ ꯑꯣꯐꯤꯁꯇ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯤ ꯂꯩꯁꯤꯂꯦꯝꯕꯤ ꯂꯒꯦꯖꯇꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯕ ꯍꯧꯏ ꯃꯥꯒꯤ ꯂꯣꯏꯔꯒ ꯂꯣꯏꯖꯤꯡꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯍꯥꯞꯀꯦ ꯇꯧꯕꯗ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯀꯣꯕꯔꯗ ꯏꯔꯝꯃꯤꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯣꯏꯖꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯪꯂꯒ ꯂꯣꯏꯖꯤꯡꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡꯗꯨ ꯊꯣꯡꯂꯒ ꯉꯥꯏꯗꯨꯅ ꯂꯩ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯂꯣꯏꯖꯤꯡꯁꯨ ꯍꯜꯂꯛꯂꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯒ ꯂꯣꯏꯖꯤꯡꯅ ꯄꯥꯏꯔꯛꯄ ꯕꯦꯒꯀꯗꯨ ꯃꯥꯅ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯗꯗꯥ ꯈꯨꯠ ꯍꯥꯝꯃꯨꯔꯣ ꯑꯩ ꯆꯥꯛ ꯁꯦꯝꯃꯝꯃꯒꯦ ꯂꯣꯏꯖꯤꯡꯗꯨ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯤ ꯂꯩꯁꯤꯂꯦꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯥꯛꯇꯨ ꯈꯥꯏꯗꯨꯅ ꯂꯩ ꯂꯣꯏꯖꯤꯡꯅ ꯆꯪꯉꯛꯄꯗ ꯏꯟꯁꯥꯡꯗꯨ ꯎꯕꯗ ꯂꯩꯁꯤꯂꯦꯝꯕꯤꯗ ꯌꯦꯡꯉꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦꯍꯦ ꯅꯨꯡꯁꯤꯅ ꯄꯤꯖꯅꯤꯡꯅꯕ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤꯗ ꯍꯥꯎꯅꯤ ꯍꯥꯎꯅꯤ ꯃꯁꯛꯁꯦ ꯍꯥꯎꯅꯝ ꯅꯝꯃꯦ ꯃꯁꯛꯇꯁꯨ ꯃꯅꯝ ꯂꯥꯛꯑꯕꯣꯏꯔꯦ ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯗꯣ ꯉꯁꯤꯗꯒꯤ ꯗꯗꯥ ꯏꯕꯥꯅꯤ ꯁꯨꯈꯠ ꯈꯠꯅꯔꯔꯣꯏꯁꯤꯀꯣ ꯑꯣ ꯏꯟꯁꯥꯡꯁꯤꯅ ꯌꯥꯅꯕ ꯄꯨꯔꯛꯑꯁꯦ ꯍꯥꯏꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯀꯩꯐꯥꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯄꯨꯂꯤꯁꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯂꯤ ꯀꯩꯐꯥꯁꯨ ꯌꯥꯎꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯃꯊꯪ ꯃꯊꯪ ꯑꯍꯥꯟꯕ ꯐ꯭ꯂꯣꯔ ꯑꯗꯨꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯅꯤꯁꯨꯕꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯗꯨꯅ ꯍꯥꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯄꯗ ꯄꯨꯂꯤꯁ ꯑꯃꯗ ꯄꯥꯜꯂꯝꯃꯤ ꯍꯟꯗꯨꯅ ꯀꯥꯞꯅꯕꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨ ꯁꯤꯕ ꯌꯥꯎ ꯁꯣꯛꯑꯒ ꯇꯥꯕ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯍꯧꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯑꯍꯨꯝꯁꯨꯕ ꯐ꯭ꯂꯣꯔꯗꯨꯗ ꯑꯃꯨꯛ ꯀꯥꯔꯛꯂꯤ ꯃꯂꯌꯥꯒꯤ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯄꯨꯝꯅꯃꯛꯇꯨ ꯃꯥꯌꯣꯛꯅꯔꯝꯃꯒ ꯀꯥꯗꯨꯗ ꯆꯪꯉꯛꯄꯗꯗꯤ ꯃꯂꯌꯥꯗꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯅꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯑꯩ ꯍꯥꯏꯔꯒꯦ ꯃꯥꯅꯤ ꯅꯨꯄꯤꯗꯨ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯑꯉꯥꯡ ꯀꯤꯗꯅꯦꯄꯤꯡꯒꯤ ꯄ꯭ꯂꯥꯟꯗꯨꯁꯨ ꯑꯩꯒꯤꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯐꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯄꯨꯔꯣꯏꯕ ꯌꯦꯟꯅꯕ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯒꯤ ꯃꯔꯥꯜꯗ ꯍꯥꯠꯄꯅꯤ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯃꯒ ꯅꯣꯡꯃꯩꯗꯨꯅ ꯉꯥꯟꯕꯗ ꯑꯦꯝ ꯇꯧꯔꯛꯏ ꯀꯩꯐꯥꯒ ꯉꯥꯟꯕꯒꯅ ꯑꯃꯨꯛ ꯃꯂꯌꯥꯗ ꯃꯂꯌꯥꯒꯤ ꯅꯣꯡꯃꯩꯗꯒꯤ ꯀꯥꯞꯊꯣꯛꯂꯛꯄ ꯃꯔꯨꯅ ꯉꯥꯟꯕꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯜꯂꯝꯃꯤ ꯀꯩꯐꯥꯅ ꯀꯥꯞꯄꯗꯨꯅ ꯃꯂꯌꯥꯒꯤ ꯊꯕꯥꯛꯇ ꯄꯥꯜꯂꯒ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯇꯥꯈꯤ ꯀꯩꯐꯥ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯥꯗ ꯌꯦꯡꯊꯕꯗ ꯃꯈꯥꯗ ꯂꯩꯕ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛꯇꯨꯗ ꯇꯥꯁꯤꯟꯕꯗ ꯃꯕꯨꯛꯇꯁꯨ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯟꯕꯁꯨ ꯑꯁꯣꯛꯄꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯈꯥꯗ ꯀꯨꯝꯃꯛꯑꯒ ꯌꯦꯡꯕꯗꯗꯤ ꯃꯂꯌꯥꯗꯨ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯣꯛꯇ ꯄꯨꯔꯛꯂꯤ ꯀꯩꯐꯥꯁꯨ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯝꯃꯤ ꯔꯤꯀ꯭ꯋꯦꯁ ꯑꯃꯒꯤ ꯃꯈꯥꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯎꯅꯔꯝꯒꯦ ꯍꯥꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯒ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯎꯅꯕ ꯂꯥꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯄꯥꯎ ꯄꯨꯝꯅꯃꯛ ꯈꯪꯂꯀꯥꯟ ꯀꯩꯐꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯇꯨꯅ ꯂꯩꯈꯤ ꯀꯩꯐꯥ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯉꯥꯏꯔꯝꯃꯨ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯉꯩꯒꯤ ꯌꯦꯅꯤꯡ ꯊꯥ ꯑꯃꯗ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒꯦ ꯑꯋꯥꯕ ꯋꯥꯈꯜꯁꯨ ꯈꯜꯂꯝꯒꯅꯨ ꯑꯩ ꯂꯩꯇꯦ ꯀꯞꯄꯝꯒꯅꯨ ꯀꯣ ꯁꯅꯥ ꯍꯥꯏꯕ ꯏꯟꯕꯤ ꯑꯣꯏꯌꯨꯀꯣ ꯑꯣꯏꯒꯦ ꯍꯥꯏꯌꯨꯅꯦ ꯑꯩ ꯉꯥꯏꯒꯦ ꯑꯩ ꯑꯣꯏꯒꯦ ꯅꯪꯒꯤ ꯍꯥꯏꯕ ꯏꯟꯕꯤꯗꯨ ꯋꯥꯔꯁꯨ ꯋꯥꯏ ꯍꯥꯏꯗ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯉꯝꯒꯦ ꯑꯁꯨꯝꯅ ꯀꯩꯐꯥ ꯆꯠꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯄꯦꯟꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯂꯌꯥꯒꯤ ꯃꯁꯥꯗꯨ ꯄꯨꯊꯔꯛꯂꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯣꯡꯗ꯭ꯔꯦꯟꯒ ꯄꯜꯉꯥꯛꯄꯒꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯍꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯞꯈꯤꯕ꯭ꯔꯥ ꯃꯃꯥꯒꯤꯗꯃꯛ
ꯁꯤꯟꯊꯈꯤꯗ ꯃꯥꯜꯂꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯄꯣꯁꯀꯤ ꯈꯨꯊꯥꯡꯗ ꯆꯦ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯌꯦꯅꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯒꯤ ꯆꯦ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯆꯤꯊꯤꯗꯣ ꯍꯥꯡꯗꯨꯅ ꯄꯥꯏ꯫ ꯁꯅꯥ, ꯅꯪꯅ ꯆꯤꯊꯤꯁꯤ ꯐꯪꯕ ꯃꯇꯝꯗꯗꯤ ꯑꯩꯗꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯑꯃ, ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯄ ꯑꯃꯗꯤ ꯇꯧꯔꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯉꯝꯕ ꯈꯨꯗꯣꯜ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯅꯪꯅ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯅꯐꯝꯗ ꯁꯤꯟꯅꯕꯅꯤ꯫ ꯑꯩꯅ ꯃꯇꯝ ꯈꯔ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨꯀꯣ, ꯅꯍꯥꯛꯀꯤ ꯀꯩꯐꯥ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯆꯤꯊꯤꯗꯨ ꯄꯥꯔꯒ, ꯀꯔꯤꯒꯤꯅꯣ ꯑꯄꯪꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯔꯝꯃꯤꯁꯦ? ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯗꯣꯔꯕꯦꯜ ꯈꯤꯡꯉꯛꯄꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯕ ꯂꯥꯛꯏ꯫ ꯊꯣꯡꯗꯣ ꯍꯥꯡꯉꯛꯄꯗ ꯀꯩꯐꯥꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ, ꯆꯪꯕꯤꯔꯛꯑꯣ꯫ ꯂꯩꯃ ꯁꯥꯎꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯆꯪꯉꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯛꯄꯒ ꯂꯩꯃꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯅꯤ꯫ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯏꯃꯥꯁꯤ, ꯀꯔꯤꯒꯤ ꯀꯅꯥꯒꯤ ꯏꯃꯥꯁꯤ? ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯅꯪ ꯁꯦꯜ ꯀꯌꯥꯝ ꯄꯥꯝꯒꯦ? ꯄꯤꯒꯦꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯕꯟꯗꯜ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯥꯏꯗ ꯂꯪꯁꯤꯜꯂꯝꯃꯒ ꯁꯥꯎꯅ ꯆꯠꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯨꯃꯤꯟ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕꯤ ꯑꯃꯒꯨꯝ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫